Salibata Sigi Tangkun Gatareta Ministry of Home Affairs MHA ga Wari Sananaba Haina Cocomi gi convener Kurizam Atawuna Fongdokre Wafamasi ngasi nungtil lamfel de leba Cocomi gi office ta pangthokpa paugi mifamamada Fongdokibani Mahakna Makhatana Hai Gwalata bida thokiba thaudok aduka mari lainana Manipur Governor Ajay Kumar Ballana Soi Kremadi Lan Kre Haina Sendorokna Bakhangan Karba Fawa Tumina Laisinbagi Mayokta ngasi Sangsinkiba Miyam gi oiba Khongjang aduda Asok apan nangkibadu Yamna Laibak Tibani Mamang de Cocomi na sinduna Kumal Lampak ta pangthokiba Manipur People Convention Laukiba Waref Singadu Khana Nainanabagi Damak Ministry of Home Affairs MHA na Wari Sananaba Khangalakpagi matung inna Hayeng Cocomi gi Meehut tare na Saba team ama Delhigi Damak Imphal Thadoklagani hairi Wari Sanagadoriba adugi manungda handak Gwalata bida thokiba thaudok adugi matangdasu khanagani hairi Delhigi khongsad asida saruk kyagadaba Meehut sing adudi convener Kurizam Athauba Consultative Member Yengkhom Dhiren Maitei El Jadumani Singh Thiam Bharat Singh Rai Kuram Zainta Singh Fijam Syamchan Singh CC Member Amadi Finance Yumkhaibam Surjit Kumar ni hairi